Lakhipuronline puthokjaba October gi tang ani nongmaijing nimit ki Khomjinba Pao tabirase. Ahanbada maruoiba Pao Bharat pumbagi oina khwaidagi lunanba rajya amadi sahar singda mana yentokre awang Bharat ki oina kasar Lakhipurna self sustainable city gi mana phangle aduga jiribamna khwaidagi lunanba town oire. Chahi 13 amadi chahi 13 makhagi sub junior national futsal championship ta Assam gi teamna first runners up ta hore. Tripura gi tongan ba mafam singda lamyan bahizam irabot ki chamaga kuntaruk suba mapok kumon thorom pangthokre amasung jiribam da phajin kiba kwamana sing ain gi matungina mai thadokre. Haujik mapungoiba pau tabirase. Laibak asigi Rashtrapati Draupadi Murmu na ngarang thangjanumita New Delhi da pangthokpa thoramda chahi asigi sarvekshan gi khwaidagi lunanba rajya amadi sahar sing gi bana yantokre. Kasar jila gi Lakhipur town na awang nopok Bharat ki missing lising taramanga manungi category da Lakhipurna self sustainable city gi mana phangle. Swachh Sarvekshan 2022 gi award khusinabagi thoramda Lakhipur Municipal Board ki chairman Mrinal Kanti Das, executive officer Sudip Nath, Vice Chairman Laisungam Robindro Amadi, Muhammad Ibrahim Laskor CPO Sarukjakhi. Numidasi Swachh Bharat Mission Urban 2 Haudokpagi Ahanba Kumon Numidni. Rajya Singi Maraktana Madhya Pradesh na Ahanba, Chhattisgarh na Anisuba aduga Maharashtra na Ahumsuba Manalokhi. Missing Lak Amaki Mathakta Laiba Sahar gi Kangluptana Haridwar na Khwaidagi Taru Tananba Manalokhi. To Northeastern Zone, population less than 15,000, and the award goes to Lakhipur, Chachar, Assam. Please move. Population between 15,000 to 25. Jiribam town na awang nongpok Bharata thangna na ahumlak suboina khwaidagi lunanba town oire. New Delhi gi Talkotara Stadium da Swachh Sarvekshan 2022 gi manapi bagi thoramda Rashtrapati Draupadi Murmu na chief guest oikhi. Ministry of Housing and Urban Affairs Government of India na Bharat pumbagi oina chathakiba lunanbagi athoi ehem tanabada miyoi lising tara manga gi makhada leiba North East ki town singda Jiribam na khwaidagi lunanba town oire. Mana lobagi thoramda Jiribam Municipal Council gi oina council asigi executive officer Moirangthem Surjit Singh aduga Mahot ki director Robert Singh Khetrimayum IAS Sarukjakhi. We will now start with the Northeast Zone Awards. Jiribam in Manipur is the clean city in population category less than 15,000. A big hand to Manipur, Jiribam. Chahi 13 amadi chahi 13 makhagi sub junior national futsal championship ta Assam gi team na first runners up ta hore. Handakta Rajasthan gi Jaipur da September gi tang 19 dagi kuntra phawa pangthokhiba chahi 13 makhagi amadi chahi 13 makhagi sub junior national futsal championship ta Assam gi nupa macha gi team na first runners up ki title phangle. Assam na Tamil Nadu gi makhutta panjal ahum mari da maithi hoki. Aduga chahi 13 makhagi match ta Assam gi team na Manipur gi makhutta panjal ani ahum da maithi ki. Assam gi chahi 13 makhagi sanaroi singdi Ningthaujam Hiren, Laiton Jam Update ta Chongtham Suraj, Usam Roshan, Brahmachari Mayum Siddharth Sharma, Ayub Khan, Khairul Basar, Saha Jamal amadi Yumnam Rohitni. Team manager Ngangom Brajagishore aduga team coach na Nandaibam Santi Kumar ni. Aduga Assam gi chahi 13 makhagi sanaroi singdi Jitu Dilkush, Akash Paspati, Krishna Kundan, Tama Manish amasung Aaron ni. Team manager na Suraj Roy aduga team coach Chan Jalil ni. Aduga Nungaiba Pau amana Government of India ki School Games Federation of India na futsal gi masana sibu academic calendar 22-23 dagi chahi 13 amadi 18 makhagi sanaroi singsu saruk yaba yaragani haibagi wafam All Assam Soccer Futsal Association ki General Secretary Ngangom Brajagishore na khangalakli.
Tripura dasu Maitena Taba District Marigi Mafam Mangada Tongan Tongan Balup Kayana Lamyan Bahizam Irabot Ki Chamaga Kuntaruk Subamapok Komon Thorum September Gitang Kuntra Irai Nimita Haikal Lekat Tambaga Lunana Makal Kaya Gi Thorum Kaya Pangthokre Irabot Trasna North District Ki Dharmanagar Rajbarida Haikal Lekat Tamki Marup Cultural Organization na Sipahi Jala District Ki Lal Singh Marada Laikol Manipuri Cultural Organization na Khwai District ki Durganagar da amasung Manipuri Sahitya Parishad amasung Agartala Municipal Council na Dolesor da laiba Lamyan ba Irabot ki mitam da haikat lekat tamduna ikai khumnaki Dolesor da su CPI State Council gi maike dagi haikat lekat tamduna Lamyan ba sigi mafam da Shraddhanjali katki Nalgoria da Manipuri Literature Cultural Forum amasung Takhen lay matengbang lup ani na sinduna hekaleka tambaga loinana Irabot pu saithaba saireng saidina bagi thorom su pangthokhi Numida siga mari leinana ke dhirena edit tauba Parishad ki journal Takhen lairang chefong maikhum hangdokhi thorom aduda Parishad ki president N Dilip Kumar Bani Prakasani gi publisher Raghunath Sarkar social activist Y Chandrakirti Naurem Birendra amasung Guwahati gi sakna haraba aiba amadi social activist Maisnam Bhagat Sarukjakhi Jiribam gi Gularthol Samupunbida Leiba Forest Checkpost ki office da ngarang kaithel gi mamalda lupa lising kuntra mapanrom oigadaba yamlaba kwamana bora kuntra mapanrom forest officer singna mai thaduna manghankre yamlaba kwamana sing asi mai thaduna manghan baga mari lenana Chaudhuri Khal gi range forest officer Nongmaithem Bikramna phongdokhibada Kwamana Bora Kuntramapan dispose Tauribasi Mamang Thagi September Gitang Tarani Panda Jiribam District ki Manung Channel Laiba Bekra Dagi Loans da Puthurokpa Matamda Permit Yorum Dabana Phajin ki Bamana Singasi Logi Matung Ina Auction Tauki Adubo Auction da Kanamata Thoglak Tabadagi Dispose Taubani Haina Jiri News Network Dagi Phangba Pawasina Hairi Ngasi dispose Taujari se That 18 da Akhoi Supari ki Mana Oina Keno Habane bako dia itin da khoi bekra site da moi loans da propane moi je khoi check taw su document am ta yaram da bako adu government ki permit umba TP gumba forest am ta yaram da ba adu dana ma se khoi na si je khoi na mathangi nongan ba sida adu do taw da si ge auction taw da su si je kanam ta pina ba lai ta ba adu dana si je patha pum da ko da gi ngasi misida khoi na media gi chinaw singa ga punna si je dispose taw ga bani Aroi bada maroi papau amukhana Bharat pumbagi oina khwaidagi lunan barajya amadi sahar sing da mana yentokre awang Bharat ki oina kasar Lakhipurna self sustainable city gi mana phangle aduga Jiribam na khwaidagi lunan ba town oire chahi 33 amadi chahi 34 makhagi sub junior national futsal championship da Assam gi team na first runners up ta hore Tripura ki tongan tongan ba mafam singda Lamyan Bahizam Irabot ki chamaga kuntaruk subam pokkomon thorom pangthokre amasung Jiribam da phajin ki ba kwamana sing ain gi matungina mai thadokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare